Matamga chunaba technology sing farmersingda youhanduna henna khudong chahanabagi pandam da State Agriculture Department Krisi Vigyan Kendra Singh amadi Allied Department singi oina interface meeting amanga se sanjan thongda leiba Directorate of Agriculture ki office ki farmers training hall da pangthokhre lenga ki Department of Agriculture na sindana pangthokkiba meeting aduda Agriculture ki Joint Secretary Laishram Gitchan Singh Additional Director Taidinong Pamai Fisheries Director H Balkrishna amadi Veterinary and Animal Husbandry Director NG Ibotombi na thoramapu oina sarukya ke Manipuri KVK mapan galuna Allied Department kayage scientist kayana sarukya kiba thoramadu ka mari lenena Agriculture ki Deputy Director Koizam Chitaranjan na phongdorakpada Malem gi oina climate change lakpa asina maram oiraga lamdam asidasu laumi singda khudong chadaba kaya mayok nahali amadi ninghanabagi maram ama oiri Matamga chunaba technology sing farmers singda youhanduna henna khudong chahanabagi pandamda ngasigi mifam asi pangthokpani hairaduna ingsok lising ani ga supna tara tarukta haudokkiba KVK asi atopa district taret ki oina so linkhatnabagi thabak khumang chawsele haike We 2016 ge, if I'm not wrong, October or December or something. Today da we 7 new district create togi. 7 new create togi which is the Tengopo, the Pesero, the None, Jiriba, the Kampopi, the Kamzong, we district C, we create togi. So far, 2016 the district create over ngasi bau the KVK district bom the KVK mom lagi tamne adu ngasi bau ta lerak ta base sidagi akoina several time akoina meeting tor matungda akoina ministry da karida akoi approach tawga laksabani adagi akoi honorable CM da si likat pama yamna daka hoi akoi zik laiba akoi climate change laiba sigumba kanu sida akoi farmer ki science center amamam lingkapi prasita kata hai na akoina approach to jabadagi akoi honorable CM na akoi Ministry of Agriculture akoi kanusidista akoi mana devaluator ma thabiraga akoi sabensi lingkhal asi ana kanu tawdagi usigi akoi ICR gi usigi principal senior scientist na so habi duni in the process ta lai ren lingkhapagi aduga yamda thuna lingkhal kani habisi ai 이 가섭도 감사해요.